ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ngasi ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯨꯅꯤꯡꯗꯕ ꯑꯃꯣꯠꯄ ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯅꯤꯡꯊꯤꯖꯕ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯆꯍꯤ 90 ꯁꯨꯔꯕ ꯄꯥꯈꯪ ꯑꯔꯤꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯒꯨꯟ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕꯗ ꯃꯃꯤꯡ ꯆꯠꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯆꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯃꯍꯥꯛꯅ ꯂꯩꯈꯤꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯇꯟꯕꯒꯤ ꯃꯌꯥꯏꯅ ꯃꯁꯥꯒꯤ ꯅꯣꯡꯃꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯔꯨ ꯃꯥꯏꯊꯖꯕ ꯈꯣꯡ ꯍꯥꯝꯕꯅꯆꯤꯡꯕ ꯑꯁꯤ ꯐꯥꯎꯕ ꯍꯦꯛ ꯇꯟꯕꯅ ꯃꯥꯡ ꯊꯥꯈꯤꯗꯨꯅ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯀꯔꯤꯒꯨꯝꯕ ꯇꯧꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯂꯥꯛꯂꯒꯁꯨ ꯑꯗꯨꯃꯛ ꯑꯗꯨꯗ ꯇꯧꯁꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯇꯟꯕ ꯑꯁꯤꯅ ꯍꯦꯛ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯃꯣꯠꯄ ꯃꯤꯑꯣꯏꯁꯨ ꯑꯣꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯆꯥꯛ ꯂꯥꯝꯂꯛꯂꯕ ꯃꯇꯝꯗꯗꯤ ꯍꯦꯛꯇ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯅꯣꯡ ꯈꯣꯡꯕꯗꯒꯤ ꯍꯦꯟꯅ ꯍꯧꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯑꯗꯨꯝꯅ ꯂꯥꯎꯔꯕꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯊꯋꯥ ꯁꯥꯔꯝꯗꯦ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯂꯥꯎꯔꯛꯄ ꯑꯗꯨꯗꯗꯤ ꯀꯅꯥꯃꯠꯇ ꯇꯨꯃꯤꯟꯅ ꯍꯤꯞꯅꯕ ꯌꯥꯗ꯭ꯔꯗꯨꯅ ꯑꯔꯩ ꯑꯔꯩꯕ ꯆꯥꯅ ꯊꯛꯅꯕ ꯄꯨꯔꯛꯇꯨꯅ ꯄꯤꯖꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯥꯈꯪ ꯑꯔꯤꯕ ꯑꯗꯨ ꯀꯔꯤꯝꯇ ꯁꯨꯗ ꯅꯣꯝꯗꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯍꯤꯡꯂꯝꯃꯤ ꯄꯥꯈꯪ ꯑꯔꯤꯕ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯋꯥ ꯇꯥꯅꯔꯤ ꯈꯨꯜꯗꯨꯒꯤ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯆꯥ ꯁꯥ ꯏꯅꯥꯎ ꯁꯥ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯨꯅꯤꯡꯗꯕ ꯄꯥꯈꯪ ꯑꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯌꯦꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯔꯦꯝꯕꯗ ꯑꯩꯈꯣꯏꯅ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯁꯨꯖꯔꯒ ꯇꯥꯟꯁꯤꯟꯖꯔꯤꯕ ꯁꯦꯜꯁꯤꯡ ꯑꯁꯤ ꯃꯍꯥꯛꯄꯨ ꯂꯦꯝꯊꯥꯛ ꯊꯥꯛꯅꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯄꯔꯥ ꯇꯝꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯤꯡꯗꯣ ꯈꯟꯅꯔꯒ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯇꯥꯟꯅꯁꯤ ꯑꯍꯜ ꯑꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕꯒꯤ ꯃꯇꯨꯡ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯑꯃꯨꯛ ꯇꯗ ꯄꯨꯟꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯤ ꯁꯨꯅꯤꯡꯗꯕ ꯑꯔꯤꯕ ꯃꯇꯨꯊꯤ ꯈꯪꯗꯕ ꯄꯥꯈꯪ ꯑꯁꯦ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯑꯩꯈꯣꯏꯒꯤ ꯆꯔꯥ ꯇꯥꯟꯕ ꯐꯥꯎꯁꯤꯐꯥꯎ ꯑꯁꯣꯛ ꯋꯥꯔꯕꯁꯤꯗ ꯃꯥ ꯑꯃꯒꯤ ꯁꯛꯊꯥꯛ ꯑꯃꯨꯛ ꯄꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯦ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯃꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯏꯆꯥ ꯑꯃꯇꯪ ꯌꯥꯎꯖꯕ ꯑꯁꯤꯒꯤ ꯃꯐꯤ ꯃꯔꯣꯜ ꯆꯥꯕ ꯊꯛꯄ ꯐꯥꯎꯕ ꯍꯦꯛ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯑꯔꯤꯕ ꯄꯥꯈꯪ ꯑꯁꯤꯒꯤ ꯍꯣꯠꯅꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯄꯨꯟꯅ ꯃꯥꯅꯦ ꯑꯩꯈꯣꯏꯁꯨꯅꯤ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯑꯍꯜ ꯅꯨꯄꯥ ꯑꯗꯨ ꯃꯌꯥꯝꯅ ꯍꯥꯏꯅꯔꯛꯂꯤꯕ ꯑꯗꯨ ꯃꯨꯟꯅ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯇꯧꯏ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤ ꯃꯌꯥꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯇꯧꯕꯅꯕꯨ ꯐꯔꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛꯅꯁꯨ ꯈꯜꯂꯤ ꯑꯗꯨꯅ ꯃꯍꯥꯛ ꯈꯨꯟ ꯑꯁꯤꯗꯒꯤ ꯉꯁꯤꯃꯛ ꯍꯦꯛꯇ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯍꯥ ꯑꯃꯅ ꯃꯔꯛ ꯊꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯈꯨꯔꯥ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯇꯟꯕ ꯃꯤꯑꯣꯏ ꯑꯃꯅꯤꯅꯦ ꯈꯨꯜꯁꯦ ꯊꯥꯗꯣꯛꯇꯨꯅ ꯃꯁꯥꯒꯤ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯄ ꯑꯗꯨ ꯁꯣꯏꯗꯅ ꯇꯟꯒꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯆꯤꯡꯗꯨꯅ ꯄꯨꯒꯦꯁꯨ ꯃꯍꯥꯛꯀꯤ ꯍꯨꯃꯥꯡ ꯃꯅꯝꯗ ꯑꯩꯈꯣꯏꯗꯨ ꯋꯥꯟꯊꯔꯒ ꯁꯤꯗꯧ ꯃꯥꯜꯂꯤ
mayam adu naha adugi wadu chumba oibana ngaihakti wakhal du munna tawnarami ngaihak adumna wakhal tawraba matung makhoi singdugi maraktagi makhoi khara amana asumna hainarakli wakok na inbra kaino upai ama tawduna mahakpu namdana tanthokhrasi asum tawduna suningdaba pakhang ariba adu nupa kharana wakokna induna puraduna asukpa umang amagi mayaida thamlamlaga nupa singdu chatkhirami pakhang adu umang mayai aduda machi lengda tumina famduna lei mahakna tumina famduna leiringai matam asida mana khara nakna yamna hauba khonjal ama taraklami mahak tarakliba khonjal aduda khangboi lakpoi leithokduna yengluba matamdadi mahaki manak nakna kaizau ama mangonda munna yengduna leirami madu ubada pakhang adu pakhatmanbana lawbu fongamda wanthakirami mahak he wanthakibaka kaizau adu mahakpu chanabagi damak mahaki manakta naksilaktuna asibagum taduna leiriba mahaki masa aduda manam namba horaklami adubu kai adu manam fauba phajana namphatringai pakhang adugi masadagi tholakhiba manam aduda kai adu makok ngauduna turami kai adu pakhang adugi manamda asumna wakhalda khalami nupa ase kari nungi thengna zarubanu ai hakpo ibuk lamle haiduna chanaba hotnarubani adubu nupa asigi manam asi aigi thawai asi oina soidana manglani is asumna kai asi pakhang ariba adugi manam aduna makok ngauman khiduna haugatlaga chenthokpasu ngamda pakhang adugi manam aduda sor phungalaktuna kai adu oina mafam aduda thawai tharami matamdi asum haujinki numidangi matam yorabada pakhang sari adu gyan laami mahakna wakhal tarakpada kai aduna manakta taduna leirambaduda mahak yamna akiba poklami aduga wakhaldasu asumna khalami kai ase tumkhramale adudi mahakna tumlingai matam asida ai tolhoragi adu mahakti haugatpa tanmanduna adumak hiptuna atiyada thawan michak thoklibadu yengduna leirami kaina thangdadi mahak tande mande haugatuna thengugum hakam chanchanduna chatlami khara chatpaga mahaki mabuk adusu guru khongla ami masidagidi mahausagum mahak ai chaklamle haiduna laurami mahaki ahauba khonjal asida umang asida leiriba thawai panba jiba pumnamak koichen chenduna khonjal adu tadaba mafam thirami cha uchek singda natana umang asida leiriba lairembi fo magi ahoba khonjal adu taba ngamdaduna magi mamangda thoklaktuna asumna hairaklami karigino nupa nahakna adu kana lauribadubo masida pakhang aribana asumna khumla ami ai hakto chak yam lami aduna laurini aina sumna hek laubada aigi laikai mi singna aigi sanaba puraktuna numidangi matamse adum pizabani mahaki wafam asida lainembi aduna asumna khumlakli phare nupa adudi ai nangi nafamda nung yayoiba ama piragi nahakna adumna laurabadi umang asida leizariba jiba amatasu leiba ngamlaroi aduna nang lauranuko asi haiduna lainembi aduna nung yayoiba adu pakhang ariba adugi mafamda pirami numit asidagi pakhang ariba asi nung yayoiba amagi matengdagi mahakna chaningbada chaduna umang aduda tawningbada tawduna yamna nungaina ningkha tamduna hinglami adubu nongmadi khanghaudana soibadagi nung yayoiba adu pakhang adugi makhuttagi takhirami adubu mahakti tanman khiduna nung yayoiba adubu khulamde adumak mahaki mamangduda taduna lehalami asumna nung yayoiba aduna taduna leiringai tanja aduda ikhang khanghaudana uchi amana nung adubu chenduna chatkirami
Pakhang ariba adu uchi aduna nung yayoiba adu chenkhrabasu mahaki tanba aduna maram oikhiduna uchi duna chenkhriba adu adumak tuminna tanarubasu tawda yengduna lehorami. Adubu matamdi asum lepu haiba yadabana asum haujanki. Pakhang ariba adu uchi aduna nung yayoiba adu pukhiba adagi amu chaningai thakningai leitaduna pakhang adu umong aduda law khongba amuk khawra ami. Masida lairembi adu sauna tholakduna asumna pakhang ariba aduda hairaklami. Karino nupa nungai zaro haiduna mina phangamdraba nung yayoiba adu pirabasu nahaki tanbagi mayai aduna manghan khraga nang namu law khonglibase. Aduna takpadi nahak taibang jiba marakta leiba yaba mi nate. Aduna ngasidagidi nahak marubumigi lamdamda layuro. Aduga naning nakhatamna lawro. Asi hairaga lairembi aduna mitrang tawduna pakhang adubu marubumigi lamdamda tharami. Marubumigi lamdam aduda pakhang adu samandana ngaurami. Isingsu yamna khawranglami. Mahak ising khawrangbagi mayayna talamba adusu loina makiduna koichen chelami. Adubu ising dilairedana nungsa thuppa yaba mafam amatabu phanglamde. Asumna mahak ising marik ama fawba thakpa phangdana marbumigi lamdam aduda aroiba yahib tanki.